Sadiq Ahmad fubada senabasing hayeng faubagi manungda sangjarakadabani MMWO pawasi ngasinung tilfongba pandam pausidagi lakwatjabani. Youth Progressive Committee Lilonggi Convener Dolay Pabam Sadiq Ahmad po ngarang numidang pung 8 minit ni fuga mga tabada purak batat senabam yoy mari makoy gi imong manungga loyna na hayeng faubagi manungda MMWO gi Lilong branch ki office ta sangjarakadabani hayire. MMWO na thadorok patsero lamada Youth Progressive Committee hai di basi lamdam asidagi ni sabu marupang na mutan na boho na vada at sobat haudang lawduna ni sasaba yon bagi mayok tatawag tauri balup amane live activity lup asigi convener Dolay Pabam Sadiq Ahmad po ngarang numidang miyoy mari na furakiba live activity Progressive Youth Club na pongdorok pagi matungin na Dolay Pabam Sadiq Ahmad fubada tsena ba miyoy mari adude MD Nawaz Sarip MD Musa MD Imran amasung Azahar haidi ba miyoy singa sene maramasin na haidi ba miyoy mari ase imong manungga loyna na hayeng faubagi manungda MMWO Lilong branch ki office ta sangjarakadabani haidi ba sida thawai da batarabade masida thorokpa paphatagi daita masa-masa na pugadabani haire